आकाशवाणी इम्फाल नयनी देवी ने पाव पाजरी अहानबदा मरु ओइबा पाव मणिपुरदा कोविड-19 ना नारंबदगी फरकपगी चांग चादा 69.5 यौरे मी 5,940 नाबा फखरे चुराचांदपुर की स्टेट बैंक ऑफ इंडिया मेन ब्रांच ममांगदा मियोय मा हाटखिबा अमसुंग लूट तौखिबदा चेनबा सिंग फानबा पाव पीबा ngamba मियोयदा लुपा लाख अमा सेलगी मना पीरगनी राज्यपाल सिंगी मिफमगी ngasi ahuba numita राष्ट्रपति रामनाथ कोविंद अमसुंग प्रधानमंत्री नरेंद्र मोदी वीडियो कॉन्फ्रेंसिंग की खुथांगदा वा nganggani अमसुंग भारत नुमित मरीनी थंगना थंगना कोविड-19 की सैंपल लाख 10 हेना टेस्ट तौबा ngamle मणिपुरदा कोविड-19 ना नारंबदगी फगरकपगी चांग चादा 69.5 यौरे ngarang numidang waram phawbada mi 5,940 naba paduna discharge tawkhre ngarang nauna mi 138 positive oirakbadagi raija sida apunba positive case 8,319 sure masigi manungda mi 5,938 amasung Central Armed Police Force ki mioi 5,138 yauri हौजिक मणिपुरदा मिजम 1,140 अमसुंग सेंट्रल आर्म पुलिस फोर्स की मियोय 155 यावना एक्टिव केस 1,910 लेरी हौजिक फावदा राज्य सिदा कोविड-19 गा मरी लेनना सिखिबा मसिंग 55 सुरे मरक असिदा मणिपुर सरकार की कोविड-19 कमल कंट्रोल रूम ना मियाम की खुदोंग चानबगी दमक 23 चुमना थबक तौबा हेल्पलाइन सिंग हांगदुना थमली साइकोलॉजिकल सपोर्ट की हेल्पलाइन नंबर सिंगदी 8787457335 940275136 अमसुंग 7629943595 नि हॉस्पिटलाइजेशन की हेल्पलाइन टोल फ्री नंबर ना 1800103215 नि अमसुंग कोविड-19 कंट्रोल रूम नंबर ना 180034538815 नि मरक सिदा तमेंगलोंग जिला की कोविड केयर सेंटर तमेंगलोंग अमसुंग यूटोपियादा मणिपुर की वांगमदा चलुदबा मियोय अनि कोविड-19 पॉजिटिव ओइरकपदगी मफमसिंग अदु कंटेनमेंट जोन ओइरे हाइना जिला अदुगी डेप्यूटी कमिश्नर ना लाउथोखरे चुराचांदपुर जिला की तिदिम लंबीदा लेबा स्टेट बैंक ऑफ इंडिया मेन ब्रांच ममांगदा था सिगी मरीदा मियोय अमा नोंमैना कापतुना हालंबा अमसुंग लूट तौखिबदा चेनबा सिंग फानबा पाव पीबा ngamba मियोयदा लुपा लाख अमा सेलगी मना पीगनी हाइना जिला सिगी सुपरिटेंडेंट ऑफ पुलिस ना लाउथोखरे एसपी चुराचांदपुर न थोपा चेरोल अमना हाई पाव पीरकलिबा मियोय अदुगी मसक ममिंग ताकथोकलोय कनागुंबना पाव पीनिंगलबदी जिला असिगी एसपी की टेलीफोन नंबर +919949805651 एडिशनल एसपी की नंबर +918729881284 एसडीपीओ की नंबर +919612502667 अमसुंग चुराचांदपुर पीएस की ओसी की नंबर +919612136839 दा फोन तौरपा यागनी हाइरी मरक सिदा चुराचांदपुर लेबा मोबाइल अमसुंग कंप्यूटर योनफम दुकान अमदगी हौखिबा सगोल सेन नुमिता लुपा लाख 8 लोंगी मालचांग हुरानखिबा अदुदा चेनबा मियोय अनि फारे सेकेंडरी एजुकेशन बोर्ड ऑफ असम सेवाना कुमसिगी एकेडमिक ईयर असिगी मेट्रिकुलेशन परीक्षा था अमा येथोकनबा वारेप लौरे सेवा के कंट्रोलर नयन ज्योति शर्माना एआईआर न्यूज दा हाई मेट्रिक परीक्षा असि महौसा ओइना फेब्रुवारी दा पांगथोकपनी अदुबु कोविड-19 लाइचत असिगी येंगलगा मथंग चही मार्च थ ओइना पांगथोकलगनी महांगना हाई माहिरोय सिंग अमसुंग ओजा सिंगना स्कूल सिंगदा मखोयगी कोर्स लोइचिनबगी मतम मरांग कायना फंगबा ngamnaba वारेप असि लौबनी क्लास 9 अमसुंग क्लास 10 की सब्जेक्ट पुनमक की सिलेबस 3 हंथरगनी हाइना सेवाना हाना लौथोखरबनी असमदा क्लास 8 तगी 12 फाउबा क्लास अक्टोबर अमदगी हौनबसु थौरांग लौखटली असमदा पोसानमा पांगथोकनबा सोशल वेलफेयर डिपार्टमेंटना थौरांग कयामरुम लौखटली स्टेट प्रोजेक्ट डायरेक्टर पार्थ प्रतिम मजुमदारना आकाशवाणीदा हाई
ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯔꯥꯡ ꯃꯉꯥꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯪꯗꯕ ꯑꯉꯥꯡꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯀꯅꯤ꯫ శ్రీ ꯃꯖꯨꯝꯗꯥꯔꯅ ꯍꯥꯏ ꯑꯁꯥꯝ ꯁꯤꯟꯕ ꯊꯨꯡꯕꯗ ꯂꯩꯔꯤꯕ ꯑꯪꯒꯟꯋꯥꯗꯤ ꯁꯦꯟꯇꯔꯁꯤꯡꯗ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯌꯥꯎꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯊꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯇꯔ 2,200ꯗ ꯂꯨꯄꯥ 5,000 ꯄꯤꯒꯅꯤ꯫ ꯄꯣꯁꯥꯟ ꯃꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯖꯤꯇꯦꯜ ꯄꯟꯆꯥꯌꯠ, ꯑꯣꯟꯂꯥꯏꯟ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨꯡ ꯋꯦꯕꯤꯅꯥꯔꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯉꯔꯥꯡ ꯅꯧꯅ ꯃꯤ 50 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ 4,169 ꯁꯨꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 858 ꯂꯩꯔꯤ꯫ 3,500 ꯁꯨꯞꯅ ꯑꯃ ꯅꯥꯕ ꯐꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯗ ꯀꯣꯚꯤꯗ-19ꯅ ꯁꯤꯕ ꯃꯁꯤꯡ 13 ꯁꯨꯔꯦ꯫ ꯆꯍꯤ 58 ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯉꯔꯥꯡ ꯁꯤꯂꯣꯡꯒꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯔꯥꯡ ꯅꯧꯅ ꯃꯤ 49 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 1,939 ꯁꯨꯔꯦ꯫ ꯐꯕ ꯃꯁꯤꯡꯅ 1,953 ꯁꯨꯔꯦ꯫ ꯃꯦꯘꯥꯂꯌꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯀꯣꯅꯥꯔꯠ ꯀꯦ ꯁꯪꯃꯥꯅ ꯉꯔꯥꯡ ꯁꯥꯎꯊ ꯋꯦꯁ ꯈꯥꯁꯤ ꯍꯤꯜꯁꯇ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯨꯔꯤꯖꯝꯒꯤ ꯃꯐꯝꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯅ ꯃꯣꯀꯤꯔ ꯋꯥꯠ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯕ ꯍꯦꯔꯤꯇꯦꯖ ꯃꯣꯅꯣꯂꯤꯊ ꯁꯥꯏꯠꯁꯤꯡ ꯑꯃꯁꯨꯡ ꯖꯥꯈ꯭ꯔꯦꯟꯒꯤ ꯍꯣꯠ ꯁ꯭ꯄ꯭ꯔꯤꯡꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯇꯨꯔꯤꯖꯝ ꯁꯥꯔꯀ꯭ꯌꯨꯠ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯀꯗꯕ ꯔꯥꯖ꯭ꯌꯄꯥꯜꯁꯤꯡꯒꯤ ꯃꯤꯐꯝꯗ ꯉꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯔꯥꯁꯇ꯭ꯔꯄꯇꯤ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥ ꯉꯥꯡꯒꯅꯤ꯫ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ-ꯃꯁꯤꯡꯗ ꯑꯑꯣꯟꯕ ꯄꯨꯔꯛꯄꯗ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020ꯒꯤ ꯊꯧꯗꯥꯡ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕ ꯃꯤꯐꯝ ꯑꯁꯤ ꯁꯤꯛꯁꯥ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯁꯤꯟꯕꯅꯤ꯫ ꯊꯧꯁꯤꯜ ꯑꯁꯤ 12 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯅꯤ꯫ ꯃꯁꯤ 1933ꯀꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯣꯟ ꯏꯗꯨꯀꯦꯁꯟ ꯑꯗꯨꯒꯤ ꯆꯍꯤ 34ꯒꯤ ꯃꯇꯨꯡꯗ ꯂꯥꯎꯊꯣꯔꯛꯄꯅꯤ꯫ ꯑꯅꯧꯕ ꯊꯧꯁꯤꯜ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯗ ꯆꯥꯎꯅ ꯑꯑꯣꯟꯕ ꯄꯨꯔꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯚꯥꯔꯠꯄꯨ ꯊꯣꯡ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯇꯤꯡ ꯂꯩꯕ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯚꯥꯔꯠꯇ ꯑꯑꯣꯟꯕ ꯄꯨꯔꯛꯄꯗ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯔꯥꯖ꯭ꯌꯄꯥꯜꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯄꯨꯝꯅꯃꯛꯀꯤ ꯁꯤꯛꯁꯥ ꯃꯟꯇ꯭ꯔꯤꯁꯤꯡ, ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔꯁꯤꯡ ꯑꯃꯁꯨꯡ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯚꯥꯔꯠꯇ ꯅꯨꯃꯤꯠ 4ꯅꯤ ꯊꯪꯅ-ꯊꯪꯅꯅ ꯀꯣꯚꯤꯗ-19ꯒꯤ ꯁꯦꯝꯄꯜ 10,00,000 ꯍꯦꯟꯅ ꯇꯦꯁꯠ ꯇꯧꯕ ꯉꯝꯂꯦ꯫ ꯅꯣꯡꯃꯗ ꯇꯦꯁꯠ 10,00,000 ꯍꯦꯟꯅ ꯇꯧꯅꯕ ꯄꯥꯟꯗꯝ ꯊꯝꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯂꯦꯕꯣꯔꯦꯇꯔꯤ 1,452ꯗ ꯁꯦꯝꯄꯜ 13,00,000ꯒꯤ ꯃꯌꯥ ꯇꯦꯁꯠ ꯇꯧꯕ ꯉꯝꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯊꯥ 5 ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯇꯦꯁꯠ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯄ ꯉꯝꯂꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 18ꯗ ꯂꯦꯕꯣꯔꯦꯇꯔꯤ 170 ꯈꯛꯇ ꯇꯦꯁꯠ ꯇꯧꯔꯝꯕꯗꯒꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯁꯔꯀꯥꯔꯒꯤ ꯂꯦꯕꯣꯔꯦꯇꯔꯤ 1,000 ꯑꯃꯁꯨꯡ ꯂꯅꯥꯏ ꯂꯦꯕꯣꯔꯦꯇꯔꯤ 425ꯗ ꯇꯦꯁꯠ ꯇꯧꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯁꯦꯝꯄꯜ ꯀꯣꯇꯤ 3,49,195 ꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯚꯥꯔꯠꯇ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤ 69,390 ꯀꯣꯚꯤꯗ-19ꯅ ꯅꯥꯔꯝꯕꯗꯒꯤ ꯐꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯃꯤ 1,52,000 ꯅꯥꯕ ꯐꯔꯦ꯫ ꯐꯔꯛꯄꯒꯤ ꯆꯥꯡꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯆꯥꯗ humfudra.2 ꯌꯧꯔꯦ꯫ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯣꯏꯅ ꯍꯥꯏ ꯅꯥꯕ ꯐꯒꯠꯂꯛꯄ ꯃꯁꯤꯡꯅ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯗꯒꯤ ꯁꯔꯨꯛ 4ꯒꯤ ꯃꯌꯥ ꯍꯦꯜꯂꯦ꯫ ꯃꯟꯇ꯭ꯔꯥꯂꯣꯏ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯅꯧꯅ ꯃꯤ 40,499 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯑꯄꯨꯟꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 1,19,19,912 ꯁꯨꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 9,062,910 ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤ 1,65 ꯁꯤꯈꯤꯕꯗꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯁꯤꯈꯤꯕ ꯑꯄꯨꯟꯕ ꯃꯁꯤꯡ 50,460 ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯛ ꯚꯥꯔꯠ ꯁ꯭ꯔꯦꯁꯊ ꯚꯥꯔꯠ ꯀꯦꯝꯄꯦꯟ ꯑꯁꯤꯅ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯥꯖ꯭ꯌ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯜꯆꯔꯒꯤ ꯃꯔꯛꯇ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯃꯒ ꯚꯥꯞ ꯇꯥꯅꯕ ꯍꯦꯟꯒꯠꯍꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯦꯛ ꯚꯥꯔꯠ ꯁ꯭ꯔꯦꯁꯊ ꯚꯥꯔꯠꯀꯤ ꯃꯈꯥꯗ ꯖꯝꯃꯨ ꯀꯥꯁꯃꯤꯔ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯅ ꯇꯥꯃꯤꯜ ꯅꯥꯗꯨꯒ ꯄꯨꯡꯕꯥ ꯁꯥꯗꯨꯅ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯝꯕꯗꯒꯤ ꯐꯔꯛꯄꯒꯤ ꯆꯥꯡ ꯆꯥꯗ 69.53 ꯌꯧꯔꯦ꯫ ꯃꯤ 5,534 ꯅꯥꯕ ꯐꯈ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯦꯟ ꯕ꯭ꯔꯥꯟꯆ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯂꯨꯠ ꯇꯧꯈꯤꯕꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯕ ꯄꯥꯎ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗ ꯂꯨꯄꯥ 1,00,000 ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯔꯒꯅꯤ꯫
राज्यपाल सिंगी मिफमगी ngasi ahoba numita Rashtrapati Ramnath Kovind amasung Pradhan Mantri Narendra Modi video conferencing gi khuthangda wa ngangani amasung Bharata numit marini thangna COVID-19 gi sample lak tara hina test toba ngamle Paulu jare